Manipurda THOKLIBA Irang Asi Hayeng Chahi Mapung Farakpaga Mari LEINANA MIYAM Oiba Khanna NEINABAGI THOURAM Pangthoklagani MASIDA MIYAM SHARUK YABIYU HAINA THARAGI CHEISHU Chairman KHAIDEM MANINA MIYAM PAOJELLAKLI Mamang Chahi May Ahumdagi CHARUK Irang Asi Chahi Mapung Farakpaga Mari LEINANA Kurai Ahongkai Leba Taragi CHEISHU Office ta Hayeng Pangthoklagani Nomugi Oiba Khanna NEINABAGI THOURAM Mari LEINANA Ngasi Manipur Press Club ta Pangthokpa Pau Mifam na Wafam Asi Mahakna Phongdokhibadi Mifam aduda mahakna makhatana hai taragi CHEISHU na silaga hayeng pangthokadawriba nomugi oiba Khanna NEINABAGI THOURAM asida MIYAM punna saruk yabiyu Center na Manipur gi MIYAM ase India gi MIYAM ga chap manaba midyengda yengbiduna athuba matamda Irang Asi warosin ama puraknaba honabiyu amaromda Manipur gi ching amadi tam adimakta tongan civil society organization CSO amadi luf kayana magi oiba maming pinaduna Chahi Faraba Irang Asi Ningsing Thoram Pangthoknaba Thaurang Tawriba asida ching amadi tam anigi marakta amuk hena Irang Chawthorakadaba wafam seng phongdokpigano taragi CHEISHU nasu hayeng ayuk pung taraga mathoi makai taba matamda kurai ahonggaida leiba lup asigi office da nomugi oiba Khanna NEINABAGI Thouram ama pangthokani Thouram asida Manipurda leiba CSO singi luchungba seng amade tongan lupki miyoi singna saruk yabiyu haida mangna makha takhi ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯣꯉꯥꯟꯕ ꯗꯤꯁꯀꯁꯟꯗ ꯑꯗꯨꯒꯨꯝꯕ ꯁꯦꯃꯤꯅꯥꯔ ꯀꯌꯥꯗ ꯃꯄꯥꯟꯗ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯎꯅꯕ ꯐꯪꯗꯕꯗꯒꯤ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯑꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯇ ꯍꯌꯦꯡ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯔꯤꯕꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯣ ꯃꯅꯤꯡꯇꯝꯅ ꯇꯧꯕꯇꯕꯨ ꯆꯤꯡꯇꯝ ꯀꯥꯏꯕ ꯌꯥꯕ ꯃꯩ ꯆꯠꯄ ꯌꯥꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯕꯤꯒꯅꯨ ꯊꯝꯕꯤꯔꯣꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯂꯩꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯄꯨꯝꯅꯃꯛꯅ